Shri Shri Govindaji Pala Loishang Amade Brahma Sabha Loishang Govindaji Temple Board Imphal na punna sinduna Manipur gi kaitharakliba Raslila amasung Sankirtan gi maramda khananainaba mifam ama haukiba tang kunmari da pangthokre mifam aduda lamdam asigi saknairaba pala amadi Sanskritan gi ojana sarukriaduna kupna khanaraba matungda kanagumbana Raslila katpatarabadi nupa pala soidana yauhangadabani haina warep lokhe amadi haujik chathariba pung amaga isai anika sakpa sonba nupaga nupiga punna sonminaba asi khudaktagi athingba thamle haina mifam aduna warep lokhi haire ngangjagador bai samak wairakom Shanti Kumar Singh Sri Govindaji Pala Loisangi Secretary Ojari ngasi aikoina press meet ama tawjari basi haukhiba tang kunmari thamari lisingani kunmanga ing sajibugi kuntaruni panba sawngache nimitta Shri Shri Govindaji Pala Loisang amadi Brahma Sabha Loisangna sinja langjaduna pangthokhiba khananenaba mifam aduda Presidium member oina makhai oja sing asi phambikhi ahanbada oja Ningthaujam Shamchan Singh isai hanba pala ahal ani subada Laimopopom Lakpati Singh isai hanba pala naha ahum subada Khosnam Kriti Singh Dohar palahan mari subada Konthaujam Kunjo Singh isai hanba Chairap pala manga subada Thangjam Dasarat Singh Vice President Bhakti Garantha Taruk subada Senjam Surjit Singh Taya subada Gurumayum Damarupati Sharma Bevastakari Brahma Sabha Shri Govindaji Temple Board Oja Singh amasung aiga Singh asida lengsin biduna phamkhiba sugumba khananenaba mifam aduda kopna khanaraba matungda makhagi warep sing asi yenaba leitana yanakhi ahanba warepta haukhiba March ki tang 10 dagi 13 phawba Shri Shri Anu Prabhu gi agrada nupa pala yaudana Raslila sanakhiba asigi matangda kupna khanaraba matungda asigumba Shri Shri Govindagi angsa oiriba Shri Shri Anu Mahaprabhu gi agrada sanakhiba Raslila adu rasamapung phadaba aparada oi haina oja singnai lepnakhi maram aduna asigumba nupa pala yaudana Raslila matungda amuk tawdanaba rastari singda haiba amasung Shri Shri Anu Mahaprabhu gi Sebayat Committee President R.K. Ranjit Rajkumar Ranjitta matung tawdanaba che thaba haina yenaba leitana yanare ani suba warepta karigumba kanagumana Raslila ama katpa sanaba tarabadi soidana nupa pala ama yaudaba yate aduna nupa pala ama soidana yahon bigadabani haina ngasigi mifamna yenaba leitana yanare ahum suba warepta Shri Shri Govindaji Mandirda Parvadinda Sanariba Raslila Haibadi Kunjaras Maharaj amasung Basanta Rasna Singba Raslila Singh asidi Astakan Sebagi matung ina Gregomonda Raslila Loisingani aduga atopa Astakan Seba Chachadaba Mandira Chingbada Katpatarabadi nupa pala natraga Sutadarina Gauranga Bhabi dagi oirakhiba Raslila Sadoktagi Sidakta oiduna Sanaruraba Lila adu aroibada sadokta amuk hanjinduna gaurangagi wakhanda amuk hanjinduna gaurangagi masada hanjillaba matungda bijoi logdaba yadi haina yenaba leitana yanare mari suba warepta kanagumana sankirtan lama katpa tarabadi pungyaiba ani isai taru moibung khongba sankirtan mapuga punna tara asi leptuna kacharabadi sankirtan adu sampurna oi haibadi mapung phaba oi kachariba adugi afaba mahai phangi haina lai oikrabo jaguruna takpirambana maram oiduna kachariba sankirtan aduna maram oiraga kachariba imung manung amadi nam tabiriba bhabok pomnamak afaba oinaba pala suna katpiyu haina asigi mifamna yenaba yaudana yanare manga suba warepta haujik kanna chathariba pung amaga isai aniga sakpa sonba nupaga nupiga punna sonminaba asi ojaguru singna yade maram asina ngasidagi asigumba sankirtan gi chana kanglon thugaiduna parampara thugaiduna sankirtan gi krom thugaiduna sak sonba pungyaiba pumnamak ngasidagi di lepiro tawiraganu haina Shri Shri Govindaji Pala Loisang amadi Brahma Sabha Loisangna haijari
अदुगा नागुमना ngamjadabadagi piksinna sonba tangai phadana sonba tarabadi phamsak oina pung aniga isai ahumga punna manga asidagi taba yade haina ngasigi mifamna yenaba leitana yanare taruk subada Sri Sri Govindagi Palaloisangi lai oikraba oja guru singna parampara chanabi ngakna chalamba adu ngasigi masamana oiba eikoina ikai konubu uthom thokpara khanjaduna ngasigi masamana oiba ekoi punamaksu hana oja singna thambiramba adugumlaba chanabi parampara chana kanglon punama adu ngakna punna chanminaba haina ngasigi mifamna yenaba leitana yanare hairiba warep taruk asi ngasigi mifamna lauraba matungda aikogi adugumlaba mifam adu losinjaki aroibada sabhapatina oja ningthaujam samjan singona soi tawduna cherol asi palaloisangi maikaidagi masi aiko praja mayam sida tangai phadana khangan daba yadabadagi khangan jabani punma pu hanna khurumjari